IPSA Pandam Akomlup KSA Ipak Kanglamai KIL LLK Loyalup SWA Mikal Akshil amasung Irdona ngarangdagi kouriba Pung kunmari ki total shutdown Tampakki Mapham Singda Chathari Houkhiba numit kharanisida khulai paiba kuki singna Tampakki maitai taba mafam kayada atat akham leitana nungmai kapsilakpa yum mai thaba law suduna leibi maunaha ama kuki singna kaplakpa nungmai maruna panbadagi leikidaba amadi Jiribam district tagi nupi angang yauna miyoi taruk ngasi fauba thiba fangdabagi mayokta Houkhiba bannasina mahosagi punsida maruoina nongmagi suraga nomlaga chara tanba singda achouba saitheng kaya piri adu moinamak leibaki oina changsilakliba khongjang asida miyamna saugatpo oina mahosagumna lambida gari chenbaki chang yamna hanthaki school college amadi atai mahitampham institute sing thonglong hangnakhide leingak-ki loishang ayamba office kabagi chang hanthaki Manipur ge sanmitlon gi maruoiba mafam ama oiriba khwairamban ima kaithel ahum Thangal amadi pauna kaithel yauna Imphal gi akoibada leiba kaithel macha masu singsu hangnakhide masigi mathakta mafam kayada leikai leikai ge club mera paibi yauna miyam thoktuna lambi thingbagi khongjang sangsinari banasina maram moiraga mafam da police personnel kayana ngak senbagi mami uwa fangki adu moinamak haujikmaki oina pamdaba thodok thokpagi pau leitri Ningsing bayabadi Jiribam ki Jakuradhor amadi Borobekra police station da kuki mar militant singna tha sigi taramathoi da attack tawrakpada CRPF jawan ama leikhidabaga loinana CRPF na khut hanbada kuki mar militant tara leikidabani aduga attack aduda kuki mar militant singna Jakuradhor da leiba maitai khuldagi chahi fadriba angang yauna miyoi taruk faduna pukhibadagi ngasi fauba mari makhong khangdana leirakibani